ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯨꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯃꯃꯥꯡꯗ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯔꯔ ꯁ꯭ꯇꯣꯔꯤ ꯈꯝꯕ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯑꯍꯨꯝꯁꯨꯕ ꯑꯔꯣꯏꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯃꯥꯡꯒꯤ ꯇꯥꯡꯀꯛꯇ ꯃꯌꯥꯝꯅ ꯇꯥꯕꯤꯈ꯭ꯔꯦ ꯈꯝꯕꯒꯤ ꯃꯃꯥꯁꯨ ꯑꯍꯤꯡ ꯑꯃꯗ ꯂꯥꯏꯅ ꯀꯧꯊꯣꯛꯇꯨꯅ ꯍꯥꯠꯈꯤꯕ ꯑꯃꯗꯤ ꯈꯝꯕꯒꯤ ꯃꯕꯣꯛ ꯃꯦꯂꯩꯅ ꯈꯝꯕꯗ ꯃꯄꯨꯒꯤ ꯋꯥꯔꯤ ꯂꯤꯈꯤꯕ ꯑꯃꯗꯤ ꯃꯄꯨꯅ ꯁꯤꯟꯅꯔꯝꯕ ꯂꯥꯏꯔꯤꯛ ꯑꯃ ꯈꯝꯕꯗ ꯃꯕꯣꯛꯅ ꯁꯤꯟꯅꯈꯤꯕ ꯃꯗꯨꯗ ꯈꯝꯕꯅ ꯂꯥꯏꯔꯤꯛ ꯑꯗꯨ ꯌꯦꯡꯂꯒꯦ ꯍꯥꯏꯅ ꯈꯟꯈꯤꯕꯒꯤ ꯃꯇꯥꯡ ꯑꯗꯨ ꯃꯌꯥꯝꯅ ꯇꯥꯕꯤꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯁꯔꯨꯛꯇꯨ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯃꯁꯤꯗꯒꯤ ꯈꯝꯕꯗꯨ ꯃꯕꯣꯛꯅ ꯍꯥꯏꯔꯤꯕ ꯑꯝꯕꯥꯔꯤ ꯑꯃꯟꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯎꯄꯨ ꯑꯝꯕꯥꯔꯤ ꯑꯗꯨ ꯊꯥꯏꯅꯒꯤ ꯆꯀꯥ ꯄꯥꯟꯕ ꯐꯃꯨꯡ ꯃꯥꯟꯕ ꯎꯄꯨ ꯑꯗꯨꯕꯨꯅꯤ ꯈꯝꯕꯅ ꯎꯄꯨ ꯑꯗꯣ ꯍꯥꯡꯒꯠꯂꯒ ꯃꯅꯨꯡꯗ ꯀꯔꯤ ꯀꯔꯤ ꯌꯥꯎꯔꯤꯕꯅꯣ ꯌꯦꯡꯉꯨꯕꯗ ꯃꯄꯨꯅ ꯁꯤꯖꯤꯟꯅꯔꯝꯕ ꯐꯩꯖꯣꯝ ꯄꯨꯡꯌꯥꯠ ꯑꯃꯗꯤ ꯑꯃꯟꯕ ꯎꯅ ꯁꯥꯕ ꯃꯨꯔꯩꯅꯕ ꯎꯄꯨ ꯃꯆꯥ ꯄꯥꯛꯁꯤ ꯃꯥꯟꯕ ꯑꯃꯁꯨ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ ꯃꯗꯨ ꯊꯦꯡꯅꯕꯗ ꯎꯅ ꯁꯥꯕ ꯇꯔꯪꯑꯣꯏ ꯄꯥꯛꯁꯤ ꯑꯣꯏꯅ ꯇꯧꯕ ꯎꯄꯨ ꯃꯆꯥ ꯑꯗꯣ ꯂꯧꯊꯣꯛꯂꯒ ꯂꯩꯃꯥꯏꯗ ꯇꯞꯅ ꯊꯝꯃꯤ ꯑꯗꯨꯒ ꯍꯥꯡꯗꯣꯛꯀꯦ ꯇꯧꯕꯗ ꯁꯣ ꯂꯣꯟꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨꯗ ꯈꯝꯕꯅ ꯃꯥꯒꯤ ꯃꯕꯣꯛꯇ ꯁꯣ ꯑꯗꯣ ꯍꯪꯒꯦ ꯍꯥꯏꯗꯨꯅ ꯃꯕꯣꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯑꯗꯨꯒ ꯑꯕꯣꯛ ꯑꯕꯣꯛ ꯍꯥꯏꯗꯨꯅ ꯀꯧꯏ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯃꯕꯣꯛ ꯑꯗꯣ ꯈꯨꯝꯂꯛꯈꯤꯗꯦ ꯈꯝꯕ ꯃꯁꯥ ꯑꯗꯣ ꯄꯥꯈꯠꯂꯛꯏ ꯅꯨꯡꯍꯤꯛꯅꯅ ꯑꯕꯣꯛ ꯑꯕꯣꯛ ꯍꯥꯏꯗꯨꯅ ꯀꯧꯈꯤ ꯑꯗꯨꯕꯨ ꯁꯨꯡꯈꯨꯝ ꯈꯨꯝꯂꯛꯈꯤꯗ꯭ꯔꯦ ꯈꯝꯕ ꯃꯁꯥ ꯑꯗꯣ ꯄꯨꯡꯍꯤꯛ ꯍꯤꯛꯊꯈ꯭ꯔꯦ ꯀꯟꯅ ꯂꯥꯎꯕ ꯀꯞꯄꯁꯨ ꯉꯝꯗ ꯃꯕꯣꯛꯄꯨ ꯀꯧꯗꯨꯅ ꯀꯞꯈꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯇꯞꯅ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯃꯄꯥꯟꯗ ꯊꯣꯔꯛꯂꯒ ꯌꯨꯝꯊꯪꯅꯕꯗ ꯆꯠꯇꯨꯅ ꯃꯤ ꯀꯧꯈꯤ ꯃꯗꯨꯗ ꯃꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕꯗ ꯂꯩꯕ ꯀꯀꯥ ꯑꯗꯨ ꯊꯣꯔꯛꯂꯒ ꯀꯔꯤ ꯇꯧꯔꯕꯒꯦ ꯈꯝꯕ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯈꯝꯕꯅ ꯑꯕꯣꯛꯇꯣ ꯑꯩꯅ ꯀꯧꯕꯗ ꯇꯥꯈꯤꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯞꯇꯨꯅ ꯄꯥꯎ ꯇꯝꯈꯤ ꯃꯗꯨꯗ ꯀꯀꯥ ꯑꯗꯨꯅ ꯃꯥꯒꯤ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯍꯥꯏ ꯍꯥꯏ ꯅꯈꯣꯏ ꯇꯥꯕ꯭ꯔꯥ ꯑꯕꯣꯛ ꯃꯦꯂꯩꯗꯨ ꯀꯩꯅꯣꯝꯃ ꯇꯧꯔꯦꯌꯦ ꯅꯈꯣꯏ ꯈꯔ ꯑꯃꯨꯛꯇ ꯂꯥꯎꯍꯩ ꯑꯩ ꯍꯥꯟꯅ ꯍꯜꯂꯝꯂꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯔꯞ ꯄꯔꯞ ꯆꯠꯈ꯭ꯔꯤ ꯈꯝꯕꯁꯨ ꯋꯥꯈꯜ ꯑꯃꯗ ꯃꯥꯒꯤ ꯃꯕꯣꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯃꯍꯥꯛꯅ ꯂꯥꯛꯄꯒ ꯑꯇꯩ ꯌꯨꯝꯊꯪꯅꯕꯗ ꯂꯩꯕ ꯃꯤ ꯃꯌꯥꯝ ꯑꯃꯁꯨ ꯂꯥꯛꯇꯨꯅ ꯀꯔꯤ ꯇꯧꯔꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯔꯤ ꯃꯗꯨꯗ ꯑꯕꯣꯛ ꯃꯦꯂꯩꯗꯣ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯈꯝꯕꯗꯣ ꯀꯞꯄ ꯋꯥꯔ ꯃꯥꯜꯂꯤ ꯃꯃꯤꯠ ꯃꯅꯥ ꯏꯄꯣꯝ ꯄꯣꯝꯃꯤ ꯇꯥꯏꯕꯪ ꯄꯥꯟꯕ ꯑꯁꯤꯗ ꯃꯥꯒꯤ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕ ꯑꯃꯒꯨꯝ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯌꯦꯡꯈꯤꯕ ꯑꯃꯗ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯎꯪꯗꯨꯅ ꯂꯩꯔꯤ ꯃꯗꯨꯗꯒꯤ ꯂꯩꯀꯥꯏꯒꯤ ꯃꯌꯥꯝꯕ ꯑꯃꯅ ꯈꯝꯕ ꯁꯦ ꯍꯧꯒꯠꯂꯨ ꯍꯧꯖꯤꯛꯇꯤ ꯑꯕꯣꯛꯀꯤ ꯃꯊꯧ ꯃꯉꯝꯁꯦ ꯄꯥꯡꯊꯣꯛꯅꯅꯕ ꯇꯧꯁꯤ ꯁꯦꯅꯦ ꯅꯐꯤ ꯅꯔꯣꯟꯒꯗꯣ ꯍꯣꯡꯗꯣꯛꯂꯨꯔꯣꯅꯦ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯌꯥꯝꯕ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯑꯗꯣ ꯀꯔꯤꯃꯠꯇ ꯈꯨꯝꯗꯦ ꯇꯞꯅ ꯍꯧꯒꯠꯂꯛꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤ ꯑꯗꯨꯒ ꯃꯐꯤ ꯃꯔꯣꯟ ꯍꯣꯡꯗꯣꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯋꯥꯈꯜ ꯑꯃ ꯈꯛꯂꯛ ꯂꯥꯛꯇꯨꯅ ꯃꯕꯣꯛꯀꯤ ꯑꯝꯕꯥꯔꯤ ꯎꯄꯨ ꯑꯃꯟꯕ ꯂꯩꯕ ꯃꯐꯝ ꯑꯗꯨꯗ ꯄꯔꯞ ꯄꯔꯞ ꯂꯥꯛꯏ ꯃꯍꯥꯛꯅ ꯂꯥꯛꯄꯗ ꯃꯥꯅ ꯉꯁꯥꯏ ꯂꯧꯊꯣꯛꯂꯝꯕ ꯎꯄꯨ ꯃꯆꯥ ꯑꯗꯣ ꯂꯩꯔꯝꯗ꯭ꯔꯦ ꯃꯗꯨꯗ ꯈꯝꯕ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯀꯨꯌꯦꯡ ꯌꯦꯡꯉꯤ ꯃꯥꯅ ꯑꯗꯨꯝꯅ ꯌꯦꯡꯕ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯗꯣꯝꯆꯥ ꯑꯃꯅ ꯀꯩꯗꯧꯔꯒꯦ ꯈꯝꯕ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯃꯗꯨꯗ ꯈꯝꯕꯅ ꯏꯗꯣꯝꯆꯥ ꯁꯤꯗ ꯑꯩꯅ ꯎꯄꯨ ꯃꯆꯥ ꯑꯃ ꯊꯅꯝꯕꯅꯤ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯗ꯭ꯔꯦꯅꯦ ꯑꯁꯤ ꯍꯥꯏꯔꯛꯄꯗ ꯃꯗꯣꯝꯆꯥ ꯑꯗꯨꯅ ꯑꯣ ꯑꯗꯨꯒꯤꯗꯣ ꯑꯩꯅ ꯅꯣꯏ ꯑꯕꯣꯛꯀꯤ ꯎꯄꯨꯁꯤꯗ ꯍꯥꯞꯆꯤꯟꯈ꯭ꯔꯕꯅꯤ ꯃꯤ ꯇꯤꯜꯂꯛꯑꯕꯅꯤꯅ ꯆꯥꯏꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯗꯅ ꯍꯥꯞꯆꯤꯟꯈ꯭ꯔꯕꯅꯤ ꯃꯗꯣꯝꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯈꯝꯕ ꯅꯦ ꯇꯥꯏ ꯍꯣꯏ ꯐꯔꯦ ꯐꯔꯦ ꯏꯗꯣꯝꯆꯥ ꯍꯥꯏꯔꯝꯂꯒ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯈꯝꯕꯒꯤ ꯃꯃꯥꯒꯤ ꯃꯄꯥꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯂꯥꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯕꯣꯛꯀꯤ ꯃꯊꯧ ꯃꯉꯝꯁꯨ ꯇꯧꯕ ꯍꯧꯈ꯭ꯔꯤ ꯈꯝꯕ ꯄꯦꯟꯗꯕ ꯁꯥꯎꯅꯤꯡꯕꯅ ꯄꯤꯛ ꯊꯟꯈ꯭ꯔꯤ ꯃꯔꯝ ꯑꯗꯨꯅ ꯃꯄꯥꯒꯤ ꯃꯃꯥꯟꯅꯕ ꯑꯣꯏꯔꯝꯕ ꯑꯅꯥꯎꯕꯨ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯋꯥꯁꯛꯈꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯤ ꯈꯝꯕ ꯃꯕꯣꯛꯀꯤ ꯁꯣꯔꯥꯠꯁꯨ ꯅꯤꯡꯊꯤꯅ ꯇꯧꯈ꯭ꯔꯤ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯈꯝꯕ ꯐꯃꯨꯡꯗ ꯑꯁꯨꯝ ꯍꯤꯞꯂꯝꯕꯗꯒꯤ ꯈꯪꯍꯥꯏ ꯈꯪꯖꯤꯟ ꯑꯣꯏꯅ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯅꯨꯃꯤꯠꯇꯨ ꯅꯣꯡꯁꯨ ꯀꯟꯅ ꯇꯥꯔꯤ ꯈꯥꯛꯄ ꯂꯥꯎꯕꯁꯨ ꯂꯦꯞꯇꯦ ꯈꯝꯕ ꯃꯈꯣꯡꯗ ꯁꯦꯟꯗꯜ ꯇꯣꯡꯒꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯀꯥꯎꯗꯨꯅ ꯃꯈꯣꯏꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯊꯝꯕ ꯀꯥ ꯑꯗꯨꯗ ꯄꯔꯞ ꯄꯔꯞ ꯂꯥꯛꯏ ꯑꯗꯨꯒ ꯅꯨꯡꯙꯪ ꯑꯃ ꯇꯥꯞ ꯄꯥꯏꯈꯤ ꯑꯗꯨꯒ ꯅꯨꯡꯙꯪ ꯑꯗꯨ ꯄꯨꯗꯨꯅ ꯃꯕꯣꯛꯀꯤ ꯎꯄꯨ ꯑꯃꯟꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯔꯞ ꯄꯔꯞ ꯂꯥꯛꯂꯤ
ꯑꯗꯨꯒ ꯎꯄꯨ ꯑꯗꯣ ꯍꯥꯡꯗꯣꯛꯏ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯕꯣꯛꯅ ꯍꯥꯏꯔꯝꯕ ꯎꯄꯨ ꯑꯗꯣ ꯂꯧꯈꯠꯂꯒ ꯂꯩꯃꯥꯏꯗ ꯊꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯥꯅ ꯄꯥꯏꯔꯛꯄ ꯅꯨꯡꯊꯪ ꯑꯗꯨꯅ ꯎꯄꯨ ꯑꯗꯨꯒꯤ ꯁꯣ ꯑꯗꯣ ꯐꯛꯀꯥꯏꯔꯝꯃꯤ ꯁꯣ ꯑꯗꯨ ꯐꯛꯀꯥꯏꯕꯗ ꯂꯥꯏꯔꯤꯛ ꯈꯔ ꯔꯣ 3 ꯊꯣꯛꯅ ꯌꯥꯎꯔꯝꯃꯤ ꯔꯣ ꯑꯃꯃꯝꯗ ꯂꯥꯏꯔꯤꯛ 3 ꯑꯣꯏ ꯄꯨꯟꯅ ꯂꯥꯏꯔꯤꯛ 9ꯅꯤ ꯃꯗꯨ ꯎꯕꯗ ꯈꯝꯕ ꯉꯥꯏꯍꯥꯛꯇꯤ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗꯨꯅ ꯌꯦꯡꯂꯒ ꯂꯩ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯂꯥꯏꯔꯤꯛ ꯑꯃ ꯄꯥꯏꯈꯠꯂꯤ ꯑꯗꯨꯒ ꯃꯨꯟꯅ ꯌꯦꯡꯉꯤ ꯃꯁꯤꯗꯒꯤ ꯁꯦꯃꯥꯏ ꯃꯊꯪ ꯍꯥꯏꯒꯠꯇꯨꯅ ꯌꯦꯡꯕꯗ ꯂꯩꯋꯥ ꯃꯟꯇ꯭ꯔꯅ ꯄꯤꯛ ꯊꯟꯅ ꯏꯔꯕ ꯂꯥꯏꯔꯤꯛ ꯑꯣꯏꯔꯝꯈꯤ ꯑꯃꯗꯤ ꯂꯩꯋꯥꯁꯤꯡ ꯑꯗꯨ ꯁꯤꯖꯤꯟꯅꯕꯗ ꯆꯪꯒꯗꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡꯁꯨ ꯏꯔꯝꯃꯤ ꯂꯥꯏꯔꯤꯛ ꯑꯗꯣ ꯈꯝꯕꯅ ꯆꯥꯎꯌꯦꯡ ꯌꯦꯡꯂꯕ ꯃꯇꯨꯡ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯇꯞꯅ ꯊꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯆꯦꯅꯥ ꯑꯃꯁꯨ ꯎꯄꯨ ꯑꯗꯨꯒꯤ ꯃꯇꯥꯏꯗ ꯌꯥꯎꯔꯝꯃꯤ ꯃꯗꯨꯗ ꯈꯝꯕꯅ ꯆꯦꯅꯥ ꯑꯗꯣ ꯐꯥꯛꯇꯣꯛꯇꯨꯅ ꯌꯦꯡꯉꯨꯕꯗ ꯋꯥꯍꯩ ꯈꯔ ꯏꯔꯝꯃꯤ ꯃꯗꯨꯗꯤ ꯂꯥꯏꯔꯤꯛꯁꯤꯡ ꯑꯁꯤ ꯄꯥꯕ ꯍꯧꯈ꯭ꯔꯕꯗꯤ ꯂꯥꯏꯔꯤꯛ 9 ꯑꯁꯤ ꯂꯣꯏꯅ ꯄꯥꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯏꯔꯝꯃꯤ ꯃꯗꯨꯗ ꯈꯝꯕꯅ ꯃꯇꯥꯏ ꯊꯪꯕ ꯂꯥꯏꯔꯤꯛ ꯑꯃ ꯄꯥꯏꯈꯠꯂꯒ ꯎꯄꯨ ꯑꯗꯣ ꯑꯃꯨꯛ ꯈꯨꯝꯖꯤꯜꯂꯤ ꯑꯗꯨꯒ ꯃꯕꯣꯛꯀꯤ ꯎꯄꯨ ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯝꯂꯒ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯂꯥꯛꯂꯤ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯑꯗꯣ ꯄꯥꯕ ꯍꯧꯈꯤ ꯑꯁꯨꯝꯅ ꯈꯝꯕ ꯎꯄꯨ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯣ ꯑꯁꯨꯝ ꯄꯥꯔꯛꯄꯅ ꯆꯍꯤ ꯑꯃꯃꯨꯛ ꯍꯧꯈ꯭ꯔꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯈꯝꯕꯗꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯃ ꯗꯨꯀꯥꯟꯗ ꯄꯣꯠ ꯂꯩꯕ ꯊꯣꯔꯛꯏ ꯃꯗꯨꯗ ꯗꯨꯀꯥꯟ ꯃꯄꯨ ꯑꯗꯨꯅ ꯈꯝꯕꯗ ꯏꯕꯨꯡꯉꯣ ꯈꯝꯕ ꯅꯪꯕꯨ ꯅꯁꯝ ꯅꯅꯥꯒꯗꯨ ꯀꯛꯇꯅ ꯈꯣꯠꯇꯅ ꯅꯀꯣꯏ ꯅꯔꯥꯡꯒꯗꯨ ꯀꯛꯇꯅ ꯅꯥꯟꯅ ꯂꯩꯕ ꯌꯥꯗꯕ꯭ꯔꯣ ꯍꯣꯏ ꯋꯥꯈꯜꯕꯨꯗꯤ ꯅꯨꯡꯉꯥꯏꯔꯝꯃꯣꯏ ꯑꯗꯨꯕꯨꯅꯦ ꯍꯧꯖꯤꯛꯇꯤ ꯄꯨꯝꯅꯃꯛ ꯍꯧꯈ꯭ꯔꯦꯗꯅ ꯂꯥꯏꯕꯛꯇ ꯇꯝꯂꯝꯕꯅꯤ ꯈꯟꯗꯣꯛꯇꯅ ꯅꯪꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯒꯤꯗꯃꯛ ꯈꯟꯕ ꯃꯇꯝ ꯑꯣꯏꯔꯦꯅꯦ ꯅꯪꯕꯣ ꯍꯣꯏ ꯏꯌꯥꯝꯕꯅ ꯍꯥꯏꯕꯤꯔꯤꯕꯗꯣ ꯌꯥꯝꯅ ꯆꯨꯝꯃꯤ ꯑꯗꯨꯕꯨ ꯑꯩ ꯊꯕꯛ ꯑꯃꯈꯛ ꯇꯧꯅꯕ ꯍꯣꯠꯅꯖꯔꯤ ꯃꯁꯤ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯑꯩ ꯑꯁꯨꯝꯅ ꯁꯨꯝ ꯂꯩꯈꯤꯒꯦꯗ ꯅꯪꯒꯤ ꯊꯕꯛꯇꯨ ꯑꯅꯥꯎ ꯍꯥꯠꯄ ꯅꯠꯇ꯭ꯔꯣ ꯍꯥꯠꯂꯨꯏꯕꯣ ꯑꯩꯈꯣꯏꯅ ꯌꯥꯏ ꯃꯔꯥꯜ ꯂꯩꯕꯅꯤꯅ ꯃꯥ ꯍꯧꯖꯤꯛꯇꯤ ꯈꯨꯜ ꯑꯁꯤ ꯊꯥꯗꯣꯛꯂꯝꯂꯦꯔꯒ ꯏꯝꯐꯥꯜꯗ ꯂꯩꯈ꯭ꯔꯦꯗꯅ ꯍꯥꯏ ꯉꯥꯏꯈꯣꯟꯍꯦ ꯃꯥꯗꯤ ꯁꯪꯒꯒ ꯌꯥꯝ ꯆꯥꯎꯗꯅ ꯁꯦꯟꯒ ꯌꯥꯝ ꯄꯥꯏꯔꯦ ꯍꯥꯏꯅ ꯇꯥꯏꯗ ꯍꯣꯏ ꯏꯌꯥꯝꯕ ꯑꯩꯁꯨ ꯑꯗꯨꯝꯅ ꯇꯥꯏ ꯐꯔꯦ ꯑꯗꯨꯗꯤ ꯏꯌꯥꯝꯕ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ ꯌꯧꯔꯣ ꯑꯁꯨꯝꯅ ꯈꯝꯕꯗꯨ ꯄꯣꯠ ꯈꯔ ꯂꯩꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ ꯃꯌꯨꯝ ꯌꯧꯔꯒ ꯃꯍꯥꯛꯅ ꯃꯥꯅ ꯂꯩꯔꯛꯂꯤꯕ ꯄꯣꯠꯁꯤꯡ ꯑꯗꯣ ꯊꯅꯝꯂꯒ ꯇꯨꯃꯤꯟꯅ ꯐꯝꯂꯒ ꯂꯩ ꯑꯗꯨꯒ ꯋꯥꯈꯜ ꯈꯜꯂꯤ ꯀꯔꯤ ꯑꯅꯥꯎꯗꯨ ꯁꯦꯟ ꯌꯥꯝꯅ ꯄꯥꯏꯔꯦ ꯍꯥꯏꯕ ꯐꯩ ꯄꯥꯏꯁꯅꯨ ꯃꯥꯅ ꯇꯧꯔꯤꯕ ꯍꯥꯏꯕꯗꯣ ꯃꯨꯠꯂꯝꯗꯥꯏꯒꯤ ꯊꯧꯑꯣꯏꯅ ꯈꯪꯍꯟ ꯉꯜꯂꯛꯂꯝꯕꯒꯨꯝꯕꯅꯤ ꯈꯪꯒꯅꯤꯗꯅ ꯃꯥꯒꯤ ꯂꯩꯐꯝꯗꯨ ꯉꯔꯥꯡ ꯏꯇꯥꯎ ꯂꯦꯝꯕꯅ ꯍꯥꯏꯔꯛꯄꯗꯨꯕꯨ ꯑꯩꯕꯨ ꯀꯥꯎꯈ꯭ꯔꯦꯅꯦ ꯁꯤꯗꯗꯤ ꯏꯈꯤꯕꯅꯤꯁꯦ ꯑꯩꯕꯨ ꯁ꯭ꯋꯥꯏꯗ ꯊꯝꯈꯤꯗꯥꯏꯅꯦ ꯁꯤꯗ ꯂꯩꯔꯦ ꯑꯗꯨꯗꯤ ꯃꯥꯒꯤ ꯐꯣꯇꯣꯗꯨ ꯈꯛꯇꯪ ꯉꯥꯏꯔꯁꯦ ꯍꯩ ꯂꯩꯔꯦ ꯑꯩꯈꯣꯏ ꯕꯕꯥꯒ ꯃꯥꯒ ꯀꯥꯞꯃꯤꯟꯅꯈꯤꯕꯒꯤ ꯒ꯭ꯔꯨꯞ ꯐꯣꯇꯣ ꯑꯃ ꯂꯩꯈꯤꯕꯅꯤ ꯑꯗꯨꯗꯒꯤ ꯂꯧꯊꯣꯛꯂꯒꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯈꯝꯕꯅ ꯑꯅꯥꯎꯒꯤ ꯐꯣꯇꯣ ꯑꯗꯣ ꯃꯈꯣꯏꯒꯤ ꯒ꯭ꯔꯨꯞ ꯐꯣꯇꯣ ꯑꯗꯨꯗꯒꯤ ꯂꯧꯊꯣꯛꯏ ꯑꯗꯨꯒ ꯑꯅꯥꯎꯒꯤ ꯐꯣꯇꯣ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯒ ꯍꯧꯈ꯭ꯔꯕ ꯃꯇꯝꯒꯤ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯃꯕꯨꯀ ꯅꯨꯡꯁꯤꯅꯅ ꯂꯩꯔꯝꯕ ꯑꯃꯗꯤ ꯃꯈꯣꯏꯅ ꯃꯥꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯈꯤꯕꯒꯤ ꯇꯥꯡꯀꯛꯁꯤꯡ ꯑꯗꯣ ꯃꯊꯪ ꯅꯤꯡꯁꯤꯡꯂꯛꯂꯤ ꯃꯁꯤꯗꯒꯤ ꯈꯝꯕꯗꯨ ꯆꯥꯛꯁꯪꯗ ꯄ꯭ꯔꯞ ꯆꯠꯂꯒ ꯆꯥꯛꯁꯪ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯈꯔ ꯀꯜꯂꯒ ꯂꯦꯋꯥ ꯑꯃ ꯁꯣꯜꯂꯤ ꯑꯗꯨꯒ ꯑꯅꯥꯎꯒꯤ ꯐꯣꯇꯣ ꯑꯗꯨꯗ ꯍꯩꯊꯔꯛꯏ ꯃꯥꯅ ꯑꯗꯨꯝꯅ ꯇꯧꯕ ꯑꯗꯨꯗ ꯁꯣꯝꯗ ꯐꯝꯃꯒ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕ ꯑꯅꯥꯎꯗꯣ ꯃꯁꯥꯗ ꯀꯔꯤꯅꯣꯃ ꯖꯤꯔꯤ ꯆꯦꯟꯊꯕꯗꯧꯅ ꯇꯧꯔꯛꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯐ꯭ꯔꯪ ꯆꯣꯡꯉꯤ ꯃꯗꯨꯗ ꯃꯌꯥꯝꯅ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯇꯧꯔꯤꯗꯨꯕꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯃꯗꯨꯗ ꯑꯅꯥꯎꯅ ꯀꯩꯁꯨ ꯅꯠꯇꯦꯗ ꯁꯤꯗ ꯇꯤꯟ ꯑꯃ ꯀꯥꯔꯛꯄ ꯑꯗꯨꯏꯅꯤ ꯑꯁꯤ ꯍꯥꯏꯅ ꯈꯨꯝꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤ ꯃꯗꯨꯗ ꯁꯣꯝꯗ ꯏꯁꯤꯡ ꯍꯩꯊꯔꯝꯕ ꯈꯝꯕꯗꯣ ꯏꯁꯤꯡ ꯍꯩꯊꯕ ꯇꯣꯛꯂꯒ ꯐꯣꯇꯣ ꯑꯗꯣ ꯄꯨꯔꯒ ꯃꯥꯒꯤ ꯀꯥꯗ ꯑꯃꯨꯛ ꯂꯥꯛꯂꯤ ꯑꯗꯨꯒ ꯇꯦꯕꯜ ꯃꯊꯛ ꯑꯗꯨꯗ ꯊꯝꯃꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯆꯥꯛꯁꯪꯗ ꯆꯪꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯊꯣꯡꯈ꯭ꯔꯦ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 3 ꯍꯦꯟꯖꯜꯂꯛꯂꯤ ꯈꯝꯕ ꯆꯥꯛꯆꯥ ꯇꯣꯛꯂꯒ ꯃꯥꯒꯤ ꯀꯥꯗ ꯐꯝꯊꯩ ꯑꯗꯨꯒ ꯑꯅꯥꯎꯒꯤ ꯐꯣꯇꯣ ꯑꯗꯨꯗ ꯌꯦꯡꯉꯒ ꯃꯨꯔꯨꯝ ꯂꯩꯋꯥ ꯑꯃ ꯁꯣꯜꯂꯤ ꯑꯗꯨꯒ ꯑꯅꯥꯎꯒꯤ ꯐꯣꯇꯣ ꯑꯗꯣ ꯃꯀꯣꯟ ꯀꯣꯟꯁꯤꯜꯂꯒ ꯂꯩꯕꯥꯛꯇ ꯌꯨꯡꯂꯒ ꯊꯝꯃꯤ ꯐꯣꯇꯣ ꯑꯗꯨꯗꯒꯤ ꯀꯥꯞ 2 ꯆꯠꯊꯣꯛꯂꯒ ꯏꯀꯣꯏꯅ ꯂꯩꯏ ꯑꯃ ꯆꯤꯡꯏ ꯑꯗꯨꯒ ꯂꯩꯏ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯈꯝꯕꯅ
ꯈꯨꯕꯤꯅ ꯅꯝꯃꯒ ꯂꯦꯋꯥ ꯑꯃ ꯁꯣꯜꯂꯤ ꯑꯗꯨꯒ ꯑꯅꯥꯎꯒꯤ ꯌꯨꯡꯈꯠꯇꯨꯅ ꯊꯝꯂꯤꯕ ꯐꯣꯇꯣ ꯑꯗꯣ ꯌꯧꯃꯨꯟꯅꯕ ꯈꯨꯕꯤ ꯑꯗꯨꯅ ꯑꯁꯨꯝ ꯆꯤꯡꯉꯛꯏ ꯃꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯍꯥꯛ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯇꯨꯝꯗꯨꯅ ꯂꯩꯊꯣꯛꯈ꯭ꯔꯤ ꯁꯣꯝꯗꯅ ꯑꯅꯥꯎꯗꯣ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯕꯅꯤꯅ ꯃꯍꯥꯛ ꯃꯥꯒꯤ ꯌꯨꯝꯗ ꯍꯜꯂꯛꯂꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯃꯥꯒꯤ ꯒꯥꯔꯤ ꯑꯗꯣ ꯑꯁꯨꯝ ꯊꯧꯔꯒ ꯂꯥꯛꯄꯗ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯐꯅꯦꯛ ꯑꯃꯨꯕ ꯁꯦꯠꯄ ꯅꯨꯄꯤ ꯑꯃ ꯂꯝꯕꯤ ꯃꯄꯥꯟꯗ ꯂꯦꯞꯄꯒ ꯂꯩꯍꯧꯕꯗꯣ ꯑꯅꯥꯎꯅ ꯎꯈꯤ ꯃꯗꯨ ꯎꯕꯗ ꯑꯅꯥꯎꯅ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯃꯒ ꯇꯨꯡꯗ ꯂꯩꯍꯧꯔꯤꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯑꯃꯨꯛ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯌꯦꯡꯕꯗꯗꯤ ꯀꯅꯥꯃꯠꯇ ꯑꯃꯨꯛ ꯂꯩꯔꯝꯗ꯭ꯔꯤ ꯀꯅꯥꯃꯠꯇ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯃꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯒꯥꯔꯤ ꯑꯗꯣ ꯊꯧꯕ ꯍꯧꯔꯛꯏ ꯑꯁꯨꯝ ꯈꯔ ꯑꯃꯨꯛ ꯆꯠꯂꯕꯒꯤ ꯇꯨꯡꯗ ꯑꯃꯨꯛꯀꯁꯨ ꯉꯁꯥꯏ ꯂꯝꯕꯤ ꯃꯄꯥꯟꯗ ꯂꯩꯍꯧꯕ ꯅꯨꯄꯤ ꯑꯗꯣ ꯑꯃꯨꯛꯀꯁꯨ ꯂꯦꯞꯄꯒ ꯂꯩꯔꯝꯈꯤ ꯍꯟꯗꯛꯇꯤ ꯑꯅꯥꯎꯗꯣ ꯃꯥꯅ ꯊꯦꯡꯅꯔꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯂꯕ ꯃꯥꯜꯂꯤ ꯒꯥꯔꯤ ꯑꯗꯨ ꯌꯥꯡꯅ ꯊꯧꯔꯛꯏ ꯃꯥꯅ ꯑꯗꯨꯝꯅ ꯌꯥꯡꯅ ꯊꯧꯔꯛꯄꯗ ꯂꯝꯕꯤ ꯑꯗꯨꯒꯤ ꯃꯇꯥꯏꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯐꯠ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯒꯥꯔꯤ ꯃꯃꯥꯡꯗ ꯆꯣꯡꯁꯤꯜꯂꯛꯏ ꯃꯗꯨꯗ ꯑꯅꯥꯎꯗꯣ ꯒꯥꯔꯤ ꯑꯗꯨ ꯃꯃꯥꯏ ꯈꯪꯂꯩ ꯂꯩꯊꯣꯛꯄꯗ ꯂꯝꯕꯤ ꯃꯌꯥꯏ ꯑꯗꯨꯃꯛꯇꯗ ꯒꯥꯔꯤ ꯑꯗꯣ ꯁꯤꯠꯂꯒ ꯇꯨꯈꯤ ꯃꯗꯨꯗ ꯒꯥꯔꯤ ꯑꯗꯣ ꯌꯥꯝꯅ ꯌꯥꯡꯅ ꯊꯧꯔꯛꯄ ꯑꯣꯏꯕꯅꯤꯅ ꯑꯅꯥꯎꯗꯣ ꯀꯣꯏꯂꯥꯁ ꯑꯗꯨꯗ ꯊꯔꯣ ꯑꯣꯟꯗꯨꯅ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯈꯤ ꯃꯥꯅ ꯑꯗꯨꯝꯅ ꯂꯝꯕꯤ ꯃꯌꯥꯏ ꯑꯗꯨꯗ ꯐꯤꯕꯝ ꯊꯤꯅ ꯁꯣꯛꯄ ꯑꯗꯨꯗ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯂꯩꯔꯝꯕ ꯃꯤꯌꯥꯝ ꯑꯃ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯑꯅꯥꯎꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯤ ꯃꯁꯤꯗꯒꯤ ꯑꯅꯥꯎꯗꯨ ICU ꯋꯥꯔꯗꯇ ꯀꯣꯃꯥꯗ ꯂꯩꯈꯤ ꯅꯨꯃꯤꯠꯇꯨꯒꯤ ꯅꯣꯡꯉꯥꯟꯕꯗ ꯈꯝꯕꯗꯣ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯅꯤꯡꯖꯔꯛꯄ ꯊꯕꯛ ꯑꯃ ꯄꯥꯡꯊꯣꯛꯄ ꯍꯧꯈꯤꯕ ꯑꯁꯤꯗ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯅ ꯁꯝ ꯀꯛꯐꯝ ꯑꯃꯗ ꯂꯥꯛꯇꯨꯅ ꯃꯥꯒꯤ ꯃꯁꯝ ꯑꯃꯗꯤ ꯃꯀꯣꯏ ꯂꯣꯏꯅ ꯀꯛꯈꯤ ꯅꯨꯃꯤꯠꯇꯨ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯈꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯈꯝꯕꯅ ꯃꯥꯒꯤ ꯃꯄꯥꯒ ꯊꯕꯛ ꯄꯨꯜꯂꯝꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯅꯝꯕꯔ ꯑꯃꯗ ꯀꯣꯜ ꯇꯧꯈꯤ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤ ꯃꯗꯨꯗ ꯈꯝꯕꯅ ꯍꯥꯏꯈꯤ ꯏꯌꯥꯝꯕ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯇꯧꯔꯝꯕ ꯊꯕꯛꯇꯨ ꯑꯩ ꯑꯃꯨꯛ ꯃꯈꯥ ꯆꯠꯊꯖꯒꯦ ꯍꯥꯏꯕꯕꯨ ꯌꯥꯒꯗ꯭ꯔꯣ ꯍꯥꯏ ꯅꯪꯕꯨ ꯀꯅꯥꯅꯣꯅꯦ ꯏꯌꯥꯝꯕ ꯑꯩ ꯄ꯭ꯂꯥꯏꯃꯟꯒꯤ ꯃꯆꯥꯅꯨꯄꯥꯅꯦ ꯑꯣ ꯑꯗꯨꯗꯤ ꯅꯪ ꯈꯝꯕ ꯍꯣꯏ ꯃꯥꯅꯦ ꯏꯌꯥꯝꯕ ꯍꯥꯏ ꯅꯪꯅꯤꯅꯦ ꯑꯩꯅ ꯅꯍꯥꯟꯗꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯁꯦ ꯑꯩ ꯅꯣꯏ ꯂꯩꯀꯥꯏꯗꯁꯨ ꯂꯥꯛꯑꯝꯃꯕꯅꯤ ꯅꯪ ꯌꯨꯝꯗ ꯂꯩꯕ ꯎꯗꯦ ꯃꯔꯛꯇꯗꯤ ꯎꯏ ꯍꯥꯏꯗꯅ ꯃꯌꯥꯝꯅ ꯍꯥꯏꯕꯗꯒꯤ ꯑꯩ ꯅꯣꯏ ꯌꯨꯝꯗ ꯂꯥꯛꯑꯝꯃꯕꯅꯤ ꯑꯗꯨꯗ ꯅꯣꯏ ꯌꯨꯝꯗꯗꯤ ꯊꯣꯡ ꯂꯣꯜꯂꯒ ꯂꯩꯍꯧꯏ ꯅꯠꯇꯦ ꯅꯪꯕꯨ ꯅꯍꯥꯟꯈꯩ ꯀꯥꯏꯗ ꯂꯩꯔꯨꯒꯦ ꯏꯌꯥꯝꯕ ꯑꯩ ꯃꯇꯝ ꯈꯔ ꯂꯥꯡꯐꯩ ꯆꯠꯂꯨꯔꯦ ꯑꯗꯨꯒꯤꯅꯤ ꯑꯗꯨ ꯏꯌꯥꯝꯕ ꯑꯩ ꯏꯌꯥꯝꯕꯒꯤ ꯊꯕꯛꯇꯨ ꯌꯥꯎꯖꯒꯦ ꯌꯥꯒꯗ꯭ꯔꯣ ꯉꯥꯏꯈꯣ ꯑꯩ ꯍꯣꯔꯦꯟꯂ ꯍꯌꯦꯡꯂ ꯑꯩ ꯂꯥꯛꯀꯦ ꯑꯗꯨꯒ ꯏꯕꯥꯅꯤ ꯋꯥ ꯑꯃꯇ ꯇꯥꯟꯅꯁꯤꯀꯣ ꯍꯣꯏ ꯏꯌꯥꯝꯕ ꯑꯗꯨꯗꯤ ꯑꯩ ꯊꯝꯖꯔꯦ ꯑꯁꯨꯝꯅ ꯍꯥꯏꯅꯔꯒ ꯐꯣꯟ ꯑꯗꯣ ꯊꯝꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕꯗ ꯉꯔꯥꯡ ꯈꯝꯕꯅ ꯋꯥꯔꯤ ꯁꯥꯈꯤꯕ ꯃꯌꯥꯝꯕ ꯑꯗꯣ ꯂꯥꯛꯂꯤ ꯑꯗꯨꯒ ꯈꯝꯕꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯈꯝꯕꯗ ꯈꯝꯕ ꯅꯈꯣꯏ ꯄꯥꯕꯨꯡꯒ ꯑꯩꯈꯣꯏꯒꯅ ꯇꯧꯔꯝꯕ ꯊꯕꯛ ꯑꯗꯣ ꯉꯁꯤꯗꯒꯤ ꯊꯥ ꯈꯔꯒꯤ ꯃꯃꯥꯡꯗ ꯕꯤꯜ ꯐꯪꯉꯤ ꯑꯗꯨꯒꯤ ꯅꯈꯣꯏ ꯕꯕꯥꯒꯤ ꯁꯤꯌꯥꯔꯗꯣ ꯄꯤꯒꯦ ꯇꯧꯕꯅꯤ ꯑꯗꯨ ꯅꯪ ꯍꯌꯦꯡꯗꯣ ꯑꯩꯈꯣꯏꯗ ꯑꯃꯨꯛꯇꯪ ꯂꯥꯛꯎꯗꯅ ꯅꯪꯒꯤ ꯁꯤꯌꯥꯔꯗꯣ ꯄꯤꯔꯒꯦ ꯉꯥꯏꯈꯣꯅꯦ ꯅꯪꯕꯣ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯃꯨꯟꯒꯦ ꯇꯧꯔꯝꯕ ꯑꯅꯥꯎ ꯍꯥꯏꯔꯤꯕ꯭ꯔꯥ ꯀꯔꯤꯅꯣ ꯑꯗꯨ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯏ ꯌꯥꯝ ꯊꯤꯅ ꯁꯣꯛꯑꯦ ꯍꯥꯏꯅꯦ ꯍꯧꯖꯤꯛꯄꯨꯗꯤ ꯈꯔ ꯐꯔ ꯃꯥꯜꯂꯦ ꯑꯗꯣ ꯅꯪ ꯍꯌꯦꯡ ꯁꯣꯏꯅꯨꯀꯣ ꯍꯣꯏ ꯏꯌꯥꯝꯕ ꯑꯩ ꯁꯣꯏꯖꯔꯣꯏ ꯑꯁꯨꯝꯅ ꯍꯥꯏꯅꯔꯒ ꯅꯨꯄꯥ ꯑꯗꯣ ꯆꯠꯈ꯭ꯔꯤ ꯈꯝꯕꯁꯨ ꯃꯥꯒꯤ ꯌꯨꯝꯗ ꯂꯩꯍꯧꯏ ꯃꯗꯨꯗ ꯈꯝꯕꯅ ꯈꯜꯂꯤ ꯑꯣ खरा फगल अदुदी होरेन थबक अमा तौप तारेदना असमना खल्लगा महाक इमुंगदा संगदुना थबक खरा तौखी सोमदा नाकन अमदना अनाउदु आईसीयूदा लेबदु खराबुदी फगले हाइबबु आसिबगुमनदी लेरिबनी मसिदगी अनाउबु लायेंगलिबा डाक्टर अदुना अनाउगी एमआरआई अदु येंगलबा मतुंग कोकी ओइबा ऑपरेशन अमा अथुबदा तौगनी अदुना सेन खरा थौरांग तौरो हाइरखी असमना टेक टेक तौदुना सेंदी वखाक संगलबनी अदुबु अनाउगी थवाददी कल्लबदी हाइदुना होनरिबनी नुमिदांगी मतमनी खंबदु मागी कादा फमलगा लाई खोरंबा होरई अदुमना महाना लाई खोरमलकपदा सोमदा अनाउदो सोर चाउना चाउना फी फी कामदुना होनबा होरकले माना अदुमना तौरकपा अदुदा डॉक्टर नर्सिंग क्वेश्चन सेंदुना माबु लाइकटनरी अदुबु अनाउदी सोर चाउना चाउना फी फी होलंबदगी मसा अदो मुसिन मुसलकले अदुगा
ममित्तगी ई तारखी अनाउगी ओइरिबा फिबम मदुदा डाक्टरना ऑपरेशन अदु हौजिक खुदक्ता तौदबा याररोय हाइदुना लाख अमा हाना डिपोजिट तौरो हाइरखी मसिदगी मखोय क्वेश्चन चेंदुना लाख अमदो पीदुना अनाउदो ऑपरेशन तौनरबगिदमक्ता ऑपरेशन थिएटर दा इंसिनखी अनाउना ऑपरेशन थिएटर दा इंसिनखिबा मतम मदुदा अनाउगी नुपी यदुना अनाउगी ट्रोली अदुगी मसी यमदा मुसिन मुबा ममी सामी यमा फमलगा लेखिबदो हाइफेट उखी अदुबु ngahaktam uramaga phat mangkhibanina kareno haibadudi bap tahodri somdana khambadu murum sonduna mamit chetna uisillaga lairon sonba lepti masigi matung anauto operation loire aduga ICU da amu insinki khambasu kalak peli haibigi matagum momon noaga adumak tumki masigi matung mathangi no ngale khambadu ngarak la amba mayamba adugi yumda mana piramba address aduda lakhi asumna laklaga senpham mado longnakhi khambana senpham madu lawraga thulakpada bazar dagi mana masing khara leige haiduna bazar romda lai mahanga lakpada nupi amakhak macha nupi ge punna pochai mana masing jolambado ubada khambado parprap sangsil latuna mamal hangki por jolam liba do mama masa oramli masa nupi adugi mamingna lamnganbi kawi khamba lamnganbi bu hek uba mikup maktada apam nuksi pokhi asuk naha wadibi laisabi mana leitallara na kan khiduna ikai hangoi thadoktuna mamagi pot jolamba duda amukki hena nuksi ba poi pot singadu leiraba matung khambana sen piraba matung satlage haram laga mahak yumlomda halakle mana yumlomda halakpada traffic jam oibadagi मागे गाड़ी दो ngahak khami mayam atai su khami maduda langlen do hospital da mamaga mabunga gi sak thinbagi lakpada traffic jam oibagi mahak su khamduna leikhi mana khamadu khambagi hek manaktani maduda khambana su langlen bu ukhi langlen su khambabu ukhi wadi hainadi haifeti yingnei khamba thoina khanjiludi mamai do amuk leithokhi adubu langlen di khambada adumak jengduna leikhi masigi matung mayam gari satpa yarakpadagi mathang sanari khambasu magi yumda chatkhri langlen su hospital da chatkhri langlen khambabu amuk pamba phorkhi maramdi haujik makhoi gi imung tapna leikha tarakli mapa bungna nadringaida makhoi mi gi sen mayam ama tonkhi maramdi makhoi da leiriba imphal gi yummado sen thinaba loidri lakh humpuda lamga konana yum yauna leibani madugi sen thinana ba hona bada awaba ama oiringai anauna khangna na silakba aduda makhoi makukta makhut haplabani numidangi matamni khambadu saka amata thongdri lamnganbi gi wakhalda pungaw ngauri mana wa hangbada lamnganbi na ikai khumkhiba amadi mangonda haipeta phawba yengaktana magi kutuna ikai potsing ado pirakhiba singdo ningsing duna henadum nungsiba helakli asumna khambana mangduna leiringai magi yumgi yakoibada dung senbagi makhol tarakhi maduda khambana aidi bhap amada leiroidana asi khallaga mahak phamungdagi phukhagolai aduga murum lewa ma solaga ngasi pujakro hai haduna laukhi mana adumna laupodagi dung selamba do tumina leikhri masidagi khambado phamungda amuk hipkhri tasengna hairabata khambadi laitin si kaya thawoidri masigi matung mahana thakiba lai aduna anawa leiriba hospital aduda lakle matam aduda anawdo anaba henjilakle haiduna mayam question chinaba horoklami maduda khambana tharakpa lai aduna manakta sangsillaklaga anawke makok ado kanna sapsilakli tawriba do kanamatna di ubanati anawdo sor phuina holamlaga mamittagi i tarakle aduga manakongdagi su i tarakhi masitagi anawdo tuminna adumak pring karamlaga leikhri asomna anawdo punsi loikhi masitagi anawdu mayumda puthaduna magi mathong mangam pangthokhi thawdokasigi matung thama haukhri khambasu lamnganbiga khara di nusindarakli
खंबन लमगानबीदा मागी वैबा थमोयगी वा कया हाइबा हाउरखी मदुद लमगानबीसु यानिंगबगी मवोंगदी उतली अदुबु याय हाइबदुदी हाइखिदी खंबनबु लमगानबीसे खुदक्ता लौगे खल्लबदी नोमा फागतबा नत्ती अदुबु खंबना लमगानबीना यानिंगना इकायदुना नत्रगा मागा लंबा सनदे खनबगिरा यानिंगदबा सादुना लैरिबा नुंसीरबा मागी मतौ अदुदा ngawjaduna खंबना करिगुंबा अमत तौखिदी इसम चमना अदुमक याननबा हाइनरिबनी नाकन अमरोमदा अनावगी नुपी अंगांगसिंगसु इम्फालगी जुम हिंखोलदो अमुक हन्ना योंथोकलमलगा मखोयगी खुंगंगदा अमुक हलखी मखोयना खुंगंगदा हलकपदा लेकाय मियामना कया नुंसिबो ओइदी नाकन अमदा लांगलेनना खंबबु अमुक हंजन्नबा पामखी मरमदी हौजिक्ति खंबा अतोप्पा करबार मखल मखल तौदुना यामन नुंगाय यायफबा पुंसी अमदा हिंगली मसिगिसु मथक्ता हौजिक्ति लांगलेनगी खंगनरंबा इम्फालगी नुपा अदुनसु लांगलेनगी मराय चाइथरकलबा पुंसी अदुदा पामलक्तदुना माबु थादोकलमलगा चटख्रबनी मरम मसिना हौजिक्ति लांगलेन खंबबु मागी ओइदबा याद्रे हाइना सबजुंगना खनख्री मरम मसिना खंबगा पाव फावनबा कन्ना होनखी अदुबु खंबना सुक्या याखिदी मसिदगी यामना का हेन्ना युमदगा लाक्सिलकपा अदुदा खंबना साउदुना थीना ngangbada नत्तना मतुंग लाक्लबदी हातोकनी हाइदुना फावबा किहनखिबा लैखी मसिदगी लांगलेनना खंबना याद्रिबसी करिगिनो हाइदुना थिगतलुबदा खंबा लंगानबी कौबी नुपी यमगा खंगनख्रे हाइबा खंखी मरम मसिदगी लांगलेनना लंगानबीबु हाननबा सरो कया सिनबा हौरखी मरम मसिना महाकना आमाइबी अमतनदुना लंगानबीबु मंगहन्ननबा थौरांग तौरखी नुमितु नुमिदांगी पुंग अमा तारी मतम अदुदा लंगानबीगी युमगी थोंग अदुदा कोक कोक थिलकलगा लंगानबी हाइदुना कनागुंबा अमना हन्ना हन्ना कौरखी मदु ताबदा लंगानबीदो तुमलंबदगी हवलकलगा कनानो अइबु कौरिबसिबो हाइदुना फमुंगदगी कुमथगे तौबदा ममादु परप परप लाक्लगा कैदौरे तुमु तुमु आसी हारमलगा चटखी मदुदा लंगानबीना ममाना ओइना थोंगदो हांजरसनु खंदुना महाक फमुंगदा अमुक तुमथख्री मसिगी मतुंग मथंगी नोंगाली महौसागुम लंगानबी अमति मागे ममादो पोट जोंबा लाखी मदुदा खंबसु लाक्तुना लंगानबीगी ममाबु जगा अमदा कौथोई अदुगा अकुप्पा वारी सनखी मसिदगी लंगानबीगी ममाना लंगानबीगी मनाक्ता चंगलकलगा इबेमा नंग दा खंबगा चमिनखरो हाइरखी ममागी वाफम अदु ताबदा लंगानबी इंगंगना ममादा येंगगा कैनो हाइसिबु इमा हाइदुना हंगी मदुदा खंबना परपरप चंगसिलकलगा कैसुनुतेसे आई होरेन जुमदा हाइरगा लाओ आसी हाइदुना लंगानबीगी मखुद पाइदुना चिंखी मदुदा लंगानबीसु करिनो तौरिबसिबु खंदुना खंबदा अमुक जेंग ममादा अमुक जेंग तौदुना खंबगी गाड़ीदा काखतखी मसिदगी गाड़ी अदो थौबा हौरई लंबीदा खंबना लंगानबीदा ngrang krana koroino haiduna hangi wahang du tabada langanbi ingangai aduga kanamata korokti haiduna khumi maduda khambana aduda koraido minati khangaba nangi na nakta lami badusu nangi manati adusu aina tharakliba nangbu aina kalibani khangabra wadu tabada langanbi swai lawi wa amata ngangda tumina lei maduda khambana makha tarai kauri baduda nangna matung inadana thulamaba nang adum loirene aduna nangse aigi nakta thamaga sinadaba yadre adugini nangse aina ngasi aikhoida purisi lamganbi wa ngangdi adumak tumina leikhi asomna haujiti khambado mana pamjaba lamganbiga punsilei punsemduna nungaina leikhi nakan amadana langlendi yamna sakchakhi saungnikhi asumna matam kaya mama mapa kaina bagi awa mayung jaruraba khamba langanbiga leminnaduna nungaina pankhi wariasi mata ngasida loijari wariasida soikiba lankiba wahi wata yaurabasu tabiribasingna pukchel sauna ngakpigani mayambu aroibada amuka hanna khurumjari